ngasi gi oina tongan tongan ba page kharagi poseng collection tawbagi manungda Surchandra Jodoka semoi mitei hairiba page asina oza tomtomsra nongsaba page ki post amakhak share tawbira e hairiba post adudi ima sujata gi thona laina achumba asengba loktorpasi ubadagi masi national media yokragadi state sakar mapi set tabaga chap manarani khanbadagi mahaki voice pu national media da haiduna ba mahak namsinduna house arrest tawduna torture tawduna thamba oigani haiba asi miyamgi chingnaba oigani haiba wafam asini amadi video asibu meng tabiri punamu taramna oksabaga loinana loktak mapau updates ki mekaidagi ikai komna buchari page asimaki makhatana text translate khara thamjagi breaking news ahanbada manipur da khwaidagi phattaba misi hangoi chaba naga kangbuni haina jangmang hauki freelance journalist na haikre makhoi maram oiraga manipur da nungaiba fangdabani hairi ani subada 24 December dagi horakpa lana sina maram oiraga kotu kangbuna total shutdown tawkre hairi page asigi makhatana ngarang su thamkhraba text translate amagi matangda Surchandra Jodoka sembai mitei hairi basigi wafamna saibol post singda mai onchelasi ngasi nungdang maitai su free cookies terrorist singsu free da kapna hawgodawri hauzik post lomda attack tawnabagi cookie terrorist sing amadi BP sing changsin kre hairi hairi bo wafam ase mafam aduda posting taba army singna nakhoina kapning mama ongda kapnaro free oire hairakle aduna cookie terrorist sing saibol da leiba cookie terrorist post dagi maitai village tana attack tawba changsin kre thamla popi amadi sanasabi area da taba maitai village loksin ba haibase makhoi ki target ni haiba text translate asigi matangda thambirakpa wafam singni makha satharakpada idu ningthau hairiba page asigi post amakhak thamjage cookie terrorist foreign funding through search organization NGOs and human rights organization kangpokpida leiba inside north east hairiba NGO Mr. Henjang Mishauna founder director oiba NGO asi cookie terrorist organization singi achoba funding agency ni NGO gi FCRA bank account number amadi atai bank account number singa sigi transaction check tawraga adum khanglagani inside north east NGO asina Belgium dagi funding lawraga chalaiba widow scheme Japan dagi funding lawraga chalaiba education project amadi India dagi fund lawraga chalaiba youth development project ki fund 80 presidi misuse tawkhre NGO ki project staff sing paisa phajana pibide scheme maming tagi chalaibani fund lawba yana ba haiba wafam phongdokli lana siga mari leinana cookie NGO singda lakpa foreign contribution fund pumba NGO na 40 PC lawi aduga 60 PC na cookie terrorist singna sizinai Henjang Mishaw hairiba nipa asini jiribamta maitai nupi angang taru hatkraba matungda KNF Tiger na maitai pumba nupi angang khaktana hatkadabani haiba wafam sawgaladuna cookie pumba tiger gi matung ilu lan gamninglagadi separate administration phanglagadi haina WhatsApp group ta lauribani nongwai pairaga nongwai kaptragadi kanade aduna nongwai kappa KNF Tiger gi matung ingadabani haina cookie youth sing the inchili Sadar Hills dagi terrorist leader kam pastor ti Lunkim hairiba ahal nipa asini khwaidagi danger oiriba asina mahagnani cookie separate land demand ihan hana tawriba amadi mayamda cookie separate administration demand tahon kiba ase ti Lunkim hairiba cookie pastor ahal ase cookie baptized church secretary oiramba khakta natte cookie liberation army KLA gi founder member suni cookie human rights organization ase mahakna linkhatlaga UN da cookie gi affiliation tohana ba hona kiba nipani cookie human rights organization dagi lakpa paisa pumba cookie terrorist singda paisa thadai KCC hospital Kabul Lekai Imphal amadi KCC nursing school DANNSI Dilaland adu ti Lungkim gi hospital property ni hauzik leiriba hospital asi Sapramanai da oina salairi North Star Public School haidana US funding school amasu mahaki Churachandpur da salairi cookie terrorist da funding chawna tawba NGO church organization amadi human rights ki organization sing asigi FCRA kakpa amadi bank account freeze tawbagi wafam hauzik fawba India government na tawdri haiba wafam thamli makha satarakpada AT general headquarter gi PRO oina thau pubiriba Rubin Mangang khoirakpangi page tagi post amadi khak lakhot charaga thamjigi yeknabana kanna la daraktuna aso apar yauna raba kana sida aikoi masel sumaina kan aning sariba mithibong asi kanaro laikhidabagi di nuaite adubu nogi wathi warem gi ban asina hingat khigadro natraga kani solution puraktoino gari thugairiba ban thawa yauriba hui noisi lan asida kayamu yamna saruk yaba mino
ngambagana aikoidasु thugaina udana aikoisu chatli dakargi matung ina haibaga loinana commercial gari amagi mingsel thugaikibadu thugairiba mi aduna gari mapuda sinjarage haire AT gi kumbi commander ga aiga paw phaunaraga AT na mayaida leiraga animakki phanaba yam haisingna sinjarabani aikoi maselni aduna loisilasi matung tarakpadadi leibaki thabak thorom khudingda AT su yaujage yauduna tasu lakli tawbadabu I masel na gunda sabadi AT gi ethics ta yaude aduna bansu tausi darasu phamsi government tagadaba style na tausi aikoi lekai gunda gi desert tawnagumsi haiba wafam fogdongli makha satharakpada Kwaketel 360 hairiba PS asigi post amakak miyamda thamjage mayam paite jomina kuki sitabagi true story ama paite jomi WhatsApp group ta share tawrai translate tawjarake taminasi hairi translate adudi kuki ga paite macha amaga PG tawbagi mapalamda leiba kuki macha adu leirik haitabagi semester khudingi fail oira back yam chaba nongma mathwai nuaitadana paite macha adugi kada laklaga back yam chabanina clear tawnaba honabada chahi makhaidi changani sakar gi thabak tawgadabus leite leirik yam tamaga kanagadaba khangde degree phanglasu kanafam leite yum halaga nupi thijilaga kani popi tharaga paisa paini gyan tanaba wari phajana sabani yade yum halani na ticket kakminarure nongalaga pochai hondokminare thindokle bidai pinare masulai adu thanaba kanilen capital city kangpopi da satkre apama wakhal manadabanina adugi matungdagi paw phaunadre very nice haiba wafam phongdokli makha satharakpada lisipriya kangujangi page tagi post amakhang lokhotchagi nakanda lepliba dathoi jonathan hairiba miyoi ase lan asida laikidraba amadi relief ta leiba angang singi yum amadi peace center ama sabini mateng pangbini haiduna lupa lak ahum hena ingondagi lokthoklaga phone su switch off tawsinbikre numit kunni hele kanagumbana khangbiba thengnabiba yawragadi ingonda thuna paw phorokna bahaibiu post asi thaganing adubu upai leitabana miyamgi mateng ni jarakpani haiba wafam lisipriya kangujamna phongdongli makha satharakpada aroi boina hi yai khomba news site ba page asigi post amani khala khotjaraga thamjage hayengdagi thobal district ki manungda leiba sarkar ki loisang seng so lonchilagani haiba JC gi wafam phongdongli salungpham area da khungakpa laisram prem hat ki bamadi khungakpa taruk police na phajindanu thamliba asigi mayokta JAC na pungkun ga maris ki manipur shutdown tawro phawba sarkar gi maikaidagi positive oiba response amata pirak tabana maram oiraga makata na khongjang oina hayeng December gi tang kun ga mapandagi Thobal district ki manungda leiba sarkar gi loisang seng so lonchin bagi tabak chathargani hairi aroi boina National Highway 37 amadi National Highway 2 da namdamasi gi tangai fadana nongmada changdraba yadraba potchai puduna lakpa gari Samaga Yankaiga Manga Amadi, Jahunga Kunga Taduk Hairi Lambi Asida Panma Yaudana Pusilakre, Makatana Portray Pusilakpada Kudong Tiba Tok the Namagi Damak Chinangai Oiba Mapam Singda Security Force Nakan Section Tarang Lokatki, Manipur District Punamak the Palm the Todok Tok the Namagi Damak, Singamasung Tam the Puna checkpoint Chamagan Nipan Hangduna, Achat Ong Sing Sek, the Wagi Tabak Satakre, Haibo Pamasi Tamzaraga, Nasik Dimatang Saida Messenger.